Trong lâu bây giờ hậu khí bắt tang taruk amadi tare ke hing nungai da kuki singna bom tek torok pada laikhidra badu kum manung siraba chani amadi hodu adubu pinda badagi yau hobada share pip sing no mai kap thorok pada laikhidra badu idei cha sing du ki thawaina lairam lend ing chingna leiru na bagi damang si thawal pum buluk tal sinduna aikoi ngasi si candle lightning gi program ama akoi ing chingna koi pangthok sabani aikoi na makha ta janingi badi tang taruk ka tare ke hing nungai da dugumba kuki singna ahingda micham angang sing adubu minung simata yawdana bom attack torokuna hatkaga hojik pawa paliba lenga asina kari mata tawba ngamdaba sa lenga asi totally fail ore habado masina taklabani hangjaninga bade aikoi hoje lenga asina hairiba jaga adu da ko combat operation chathaduna adugumba mihatpa minung simata yawdra ku militant sing da maru phangna muthatpa yarabane ba adubu makoi hoje praja singi da ngahak lerga ama hai ngahak lerga ama hai tawduna na thaiduna irang se thaina ba tawriba masa paliba government na sa totally fail ore maramaduna chief minister ma home minister moral ground resign to phom thoi haba sa thawal phom buluk tal ge mai kai degi akoi han point ne ba ani subada aikoi yamna ngai ba sa thodu ama thokpaga NI di sinare thodu ama thokpaga NI di sinare du tardi manipur da leriba state forcing sigi mathok se kari no ba thodu khudnimak NI di sinaga da boira ga de manipur da leriba state forcing je muthat piro manipur da NI gi official na chauna hangbiro haidana akoi simasu haijeninge ba aduga makha tarak padana garigum irang mo thokka matamda tusampur da thogana kuki sing aduna central force ni gari kawba gari mathak ta kaba akhoi mayam loina uraba ngakte ba sidai sidana central force je tumina yeng duna leiba aduga tampak ta maitai na kitang penda badagi adugumba isa do sirabani na ne akhoi penda badagi ho bane ko adugumba tanja du dana ne makoi mob control to with public ta blank fair na ta public to onson no mai kapa masigi akhoi order sa center government na piri bra na state government na piri bra masi central government na pibo oiragadi masi center na maitai se maru phangna muthatna bage khoi genocide ba plan ama tawrabra haiba sa khoi thawal phun balup talna amna hakchin lawi hari pham su yawro phawada khoi hojik state government gi MLA singsina chokri ko laga mama laiba pu yon thoktuna lei ba sa yamna ikai ningai ni makha tarakpada opposition haiba leite ruling haiba leite leiba MLA singse punna punchina biro aduga akogi manipur imalai sa tungi yumong khalaga amutang kansi aduga hairiba mkhoi kanbadu da akoi sioso singna kari tawjo haibano akoi na pangbe mateng su pangjage dona amutang imalai ba kidi akoi punna thabuk tawmina se haiba sa thawal pumulup tal ge ma ke di kuning